Nrc Toudana Mikok Thiba Yaroi Haina Heirok Naha Singi Oiba Khonghchat Chatkhre National Register of Citizens Nrc Toudana Lamdamasi Mikok Thiba Tabak Pangtokpa Yaroi Haina Campaign for Just and Fair Delimitation Lachang Siliba Khonghchat Asibu Sogat Laduna Ngasi Nuidang Thobal District Heirok Masing Yamlaba Naha Singna Khonghchat Chatkhre Youths of Heirok na Silaga Pangtokiba Ngasigi Khonghchat Aduda Heirok Part 2 Kaithildagi Hauraga Heirok Part 1 2 amadi 3 gi mafam sen bathungna chatki Khonghchat aduda no NRC no census no free movement no census no IDP settlement no census koilas ko na thabiu thawai hana kansi online da minister Oiba Yaroi online da leibak ngakpa Yaroi landlordry census sekto u haibana chingba thaba play card kaya naha singna khutta painaki ngasigi Khonghchat aduga mari leinana youth of Heirok ki active member L Rishikantana hai ngasi Heirok ki naha singna hongnaruba Toudana thoraktuna chatliba Khonghchat asi manipur da hojik oiriba fiba masida manipur lengakna Mikok Thiba ba honarakliba asi yaba ngamloi NRC natraga masiga manaba ek ama hana semdana census choba Yaroi manipur da thogliba iragasina lanjina duna leiriba furup animaki IDP sing masa masagi maramda hanjil halaba matungda Mikok Thibiyu loinana manipur da leishinkraba illegal immigrants sing hana maramda hanandana Mikok Thiba haibasi apikpa manipur gi yellow furup singbu muthatlage honabani haina lawi mahakna makha taraduna hai karigumba namfuda NRC Toudana census chawrabadi Heirok ki naha singna manipur gi miyam pullaga akanba khongjing sing changshilagani campaign for just and fair delimitation na changsilakpa khongjang singda youths of Heirok na saruk yagani haiki ngasi Heirok ki naha singna haunaruba naidana isa isa thokpira kanda chase godur rally asi atopa maram to ginate manipur da hojik tawreba mawong akhoi gi murkhidaroba akhoi gi mapangan solaba furup akhoi gi indigenous people sing asibo son mayaba akhoi gi atopa immigrant singna akhoi gi landarakpa degi nomai ka sakar na kan hayo no sakar mapangan kandaba sing degi akhoi na sing pendre hai tare aduna manipur gi leiba atopa jaga sing de na ha sing leibiliba atopa langi mi sing jo तुम लेना करे यावसांग अदगी हराव कुमाई थाबन सब लोय चना करे अखोन हजिक पामजर सि सरकार दा हाजनि से कोई सेंसस बितान से कोई नो NRC नो सेंसस NRC तौद्रि फोदा अखोई सेंसस से तौबिगनो अदुगा अखोई की लांजेनरबा लांजेनरबा अखोई की IDP सिंग मयुम थादोबा मै चाखरबा सिंग जे मसाम सागी लमदा हजिनरबा मतुंदा अखोई की चुचामपुर दगी लांजेलकपा अदगी इम्फाल दगी चुचामपुर दे लांजेगिबा खोखी मैतै असिदा ग्रुप नायदना लोना हंजिल मतुंदा सेंसस तौबियो अदुगा अखोई की लेरिबा मुखिदरबा अखोई की Myanmar da land tawre adagi manipur ma changchile simana leiriba immigrant pagi hendoi heli mi am jaro da census ko surati puru macha leiriba manipur ki puru mayam je loina muthagani asime am je khoi census tawdri ma da NRC na tawbiyo chap chap mission to khangla ma tun da khoi NRC tawje haiba kholaw se law ge haiba ke damakta khoi honaru ba nai dana manipur ki huje leiriba condition da khoi naha jing je thola ga khoi na han bo na hodok cha bane leiriba lam to ki atopa ki naha jing thokpi ro aduga kholaw lawbiyo khoi yam shanti hoina yamna khoi ingtamna khoi release chase haiba ba hon thamjari NRC to matunda census tv habase manipur da leribi indigenous people kudima ki apamane masigi wangada sarkar asina adugi wangada thabak tawira pataraga di akoi akanba khongjang kayama lepa leitana changakini habase akoi manipur sarkar ki maikai da akoi Heirok ki naha sing hauraga haijari akoi Heirok ki naha tana tana atopa lamdagi akoi manipur da leribi indigenous people naha akoi ki adagi youth sing adagi akoi leribi maiben onna hauraga akoi akanba khongjang kayama changakini habase manipur sarkar ki maikai thamjani